Manipur Kaibung Tanari Basi, Ganana Tuan Haiba Miam Puna, coming the Bamatam Oide Haida, BJP Manipur Pradesh, Wangangui and Direna Pundokre. Jeribam the Panduna, Lerambapot to Bagari Jama, Garak Akan the security section Torakalo in Angasi Infalda, Yorkre. Amadi, passenger Garikia Infal Sangs by Yadaviki Manipur Wamada Awabakia, Mayok Maduna Lady. As the Paumian Tabibusumu Taramokjari, Pausanun Pizari. Lebak Miam Warani at the Raznitiki Kudum Sabalona of Wanaba, Afabatus Nate, Manipurda, Kaibung Tanari Basi, Karana, Tokan Haiba, Miam Puna, coming the Bamatam Haina, BJP Manipur Pradesh to Wangangoi and Birena Fundokre. Kaisam Pataleba, Party of Office the Pantupa Paugi Bipumadura, Magmakatana Haikibada, BJP Manipur Pradesh Kitimna, Manipur Oidiba Pibum. Center the Kangalaba Matunda, Center Giluchimbusinga, Atubamatam, meeting Changduna, economic blockade, Handokama, Honarakani, Masidamak, Center Buikai Kamabudli. Manipur economic blockade, Amadi, Tokaning the Ba, Tautu Watok Hek, Topaga, Center the Hek, State Gamena, Tyson of Honaribasi, Live of Tivani. UNC Fazil Baluchimbusin Tatok Naba, Center Gi, Mike Digi Kangan Kibalati, Haibasu, Concert of the Kangbangam Bagalona. 9.Pm ka BJP ga laklib mikilda chaminagani haina Congress na sandukliba asisu aranba wafamni. Framework Agreement Nagaland khaktada chathagadabani haiba wafamsu center gi luchingmasing da mayek sengna kanglamki. Congress sarkar da wafam tara sengdoraknaba magna thamki. Wafam sing adugi manungda NSNIM na ground rule thugaibagi matangda center da chapchaba khanganba laikhrabra. Handak si Minister ki Kongsit Mangui na ambush torkiba NSNIM na ni haiba khudam oyaba Masak Fanglabra, Matung Tabo in a Kari Tabak Chataki Valaki. Iamgi Kem Manipurda, Kayam Nabage, Kem Sing Tatok Number Center, the Haiki Valabra, Security the Numai, Payalaga, Kapi Yarwe, Haibagi, Order Peak Valabra, Nonemasung, Lokchau na Timber Toki Batoda, Police and Bulletproof, Zakana Timber Piki de Haiba, Achum Wapamla, Yam Kopauda, Pantoki Bamipam, the Nagaland Minister na Manipur Kaiba, Wafum Fondoki Badugi Matanda, State Gamena, Gari Tabak Lokaki Bagi Haibana Chingba, Wahang Sing, Yauri Haiki. Sarkarna Divine Rule, Sanaba, Yaning Haiba Wafum Su, Birena Fondoki. State Sarkarna, the Wibra, and when the Samunda, the money to Riman, a queen of other Salaka, the Prasa Tina Ware. How did you live with the escort purpose for the Puru Sapkai? Madam Nika, the Prajama and you live with the lady, but they have been escort purpose of the morally. The way Yadre, Adagi, gas, Maman Ayore, petrol, Maman Ayore, with Pangu Pamade, and the woman and the woman. Yam the strict action number, Manpur Prajavi, Kulaka, Wari Shisra, Laigera, Lairo Madu, Karimata Pandare, no bad fruit of the Buni, Prajas Yawaba. Fan Gadabni and the Central Government local initiative said, Amuna, the BJP site till you have the Takasari, other Manipuri Praja Singh, civil society Singh, Yam this maintained of Nakoy Amagamala in the bar, Honda be developed of video map said, Mashiku Shokoi, BJP said, citing Takasari. Paugi Mipamadura Gakiva TS Biswazina, Congress na Miamgi Awaba, Okan of Honamata, BJP the Maral Tanzinduna Labasi, Live Tivani. BJP Oinadi, Razniti Dalgi Kanaba, Laitana, Miamgi Awaba, Okanaba, Ponabada, Sogutkani. UPA Matamdasu, NSN, Iamna, Ayan Batabakato, Kihibasi, Manapu Miam Kangi, Langak Sasan Toriba Sarkar Amana, Mark Lebakta Atopana, Tabak Torpa, Yanguna Labasi, Apaba, Sarkagi could have not the Haiki. Ari no ama tumda aikoi Congress government je husing da aya basing tam da sang bagi sing da sang bagi process si moi bagi leiba yarakre bari mo ko ji kamai to da aikoi leiba pehli sigi leiba kano si kamai tei ga aikoi buki gi leiba posing sigi aikoi kano si consulate to sigi haidar mo ko na sigi creation to ba political policy to ba ani shu badana nagana UNC na kamai to da sing seida aikoi gi NPO kisi sekarang ini hebat ketika hebat segi vote ya, ane hebok tarikana nagana nagagi, macam kita akan vote amat tahu, selek apa serta aku yang mereka itu terjadi. Wahan beri masih vote nakal ani muka tahu, bigan mau hebat sih mai, apel tahu jadi, ada orang
ꯑꯩꯈꯣꯏꯅ ꯑꯩ ꯄꯦꯅꯦꯜꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯩꯔꯤꯕ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯁꯤ ꯑꯀꯥꯏꯕ ꯄꯣꯠ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯊꯝꯖꯈ꯭ꯔꯦ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯂꯣꯀꯦꯁꯣꯔꯅꯁꯨ ꯍꯥꯏꯕꯤꯈꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ UNCꯒ ꯑꯩꯈꯣꯏ BJP ꯈꯛꯇꯅ ꯅ꯭ꯌꯨ ꯀ꯭ꯔꯤꯌꯦꯁꯟꯁꯤꯗ ꯌꯦꯠꯄꯅꯤ ꯍꯥꯏꯕ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯠꯈꯤꯕ ꯂꯩꯇꯦꯕ ꯑꯩ ꯐꯥꯔꯁ ꯄꯔꯁꯟꯗꯣ ꯑꯩ ꯄꯦꯅꯦꯜꯗ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏ ꯌꯦꯠꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯋꯥꯔꯝꯂꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯏ ꯑꯗꯨꯒ ꯌꯥꯝꯅ ꯐꯕ ꯏꯅꯤꯁꯤꯌꯦꯁꯟꯅꯤꯅ ꯍꯥꯏꯒꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯣꯇꯤቭ ꯑꯗꯒꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯄꯣꯠꯇꯤ ꯖꯤꯔꯤꯕꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯄꯣꯠ ꯄꯨꯕ ꯒꯥꯔꯤ 500 ꯉꯔꯥꯡ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯊꯣꯔꯛꯈꯤꯕꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯗ ꯌꯧꯔꯛꯈ꯭ꯔꯦ ꯖꯤꯔꯤꯗ ꯃꯥꯜ ꯌꯥꯎꯕ ꯒꯥꯔꯤ 194 ꯄꯟꯗꯨꯅ ꯂꯩꯍꯧꯔꯤ ngasi Imphal yaurakhraba garising aduri LPG 94 petrol tanker 95 diesel 34 seng puba gari tara cement puba gari 65 medicine puba gari 3 ATF puba gari 6 amadi atai sana thana polam puba punna gari chani 58 ni hojik jiribam da panduna lehori ba gari sing aduri oil tanker tara mathoi LPG gari 3 atai gari 123 ni gari sing puthorpada 8 apan thoktana ba security na akan mamongda ngak senduna lakhi numit humnigi mamangda CRPF ki DG phawa jiribam da laktuna gari sing puthokpada aswengam yaudana ba porum yathokba matungna ngasi gari sing adu Imphal yorkhibani barak sida lakadu batara mathoi suba Manipur Vidhan Sabha mikhal da season ba electronic voting machine listing ama changa purapa tata truck ahumsu Imphal thorpa aduda yawakhi Guwahati amadi Shillongdagi Imphal changlakadaba passenger puba bus amadi winger punna gari mafudharom Imphal changlakpa yadabadagi Shillong Guwahati Lahori Jan amadi Abazana chingba mafamsingda panduna leire hari handak khuraida December ki tang 19 da thokiba gari mai thabagi thodok adugi matungda Imphal dagi mapalamda amadi mapalamdagi Imphal chatpa passenger gari sing Manipur sarkar na saksin thawang lokatpa oina thingzin khibadagi hojik bus amadi winger kya asi panduna leibani hari Masing matang da North East da Labour All Manipur Interstate Bus and the Allied Transport Association ki office da pawgi nupamama ngasi pangthokre. Pawgi sing unabadu da association ki secretary M Bimol da haikibada bus amadi winger punna gari Marfudra rom ki passenger sing da Imphal da changakpa yadabadagi awaba khudong chadaba kya mayok nanduna leiriba sida Superjet ki proprietor amadi Abajan da leiriba Manipuri Maitei sing mateng pangduna leiri. Passenger singi maraktagi mioi kharadi flight Imphal da thorpa yaukre passenger khattanatana driver amadi handyman kya awaba mayok nariba si ko binaba deputy chief minister da association ki maiketigi appeal tawkhiba leikhrbasu hojik maketi thabak amata paikhalatri hari panduna leiriba gari sing thorpa yahanbiu haina association amadi loinaba singi puning singsilakle Manipur da leiriba miyamgi sing tam amadi jati khudimangna wariba se Manipur gi hojik leiriba phibum sida Mapanda leriba gari sing asi Imphal da thokma yahanbiu all Manipur Interstate ki maikei dagi appeal tawjari Awang nongpokta leriba regional party da khwaidigi leriba party ama oiriba Manipur People's Party ki nemphumapum suba mapok kumon thorum ngasi pangthokre Imphal gi polo ground manungda leriba party sig office da pangthokiba thormatu da party ki president and Sobha Kirana party sig Firal Singkhatki Tormatuda Senior Vice President O Jugundro, Vice President Y Vim M Amutombi, Y Priyo Kumar Amadi, Chanura Maruk NPP ki President P Zamini Devi Loinana, Party Sigi, Frontal Organization Singli, Luchingba Sing Susurgyaki. Mapo Kumon Thoromasida Party Sigi District Committee Kendra ki Luchingbi Sing Yauna Pangtokiba, Tormatuda, Party ki President Sobakirana, Hojik oiriba phibam asida Manipur da pokpa political party khatana lainga sasan tawdrabadi leibak asi phibam amada lakpa yai haiki nangda makhat NDA sarkar amadi state government na UNC na chathariba economic blockade asi yengduna leire leibak ki miyambu kari sukhanduna leire masi party asna condemn tawi sarkar sina athuba matamda blockade asi handok khanna singdabani natrabadi miyamgi ihu lakpa yai haiki Central da Paliba Sarkarna, Yingsinadana, Usinadana, Amadi, State ki Sarkar asina, Karimatangam Dabagi Mong da Labasi, Manipur Sarkar, Manipur People's Party, Quaidagi Wamba Tata, Quaidagi Kanna, condemn Tawi, Maramdi, economic blockade Habasi, Prithiki Mapam Amatada, Taunabaya, Taunagaba, illegal Oiba,
ꯊꯕꯛ ꯑꯁꯤ ꯃꯁꯤ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯎꯁꯤꯠꯇꯕꯅꯤ ꯃꯈꯣꯏꯕꯨ ꯀꯔꯤꯝꯇ ꯈꯟꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ. All Manipur Working Journalists Union Amjugi President Wangkemsa Samjaina Luchingba Union ki mihut kangbu amana ngasi Governor ki Minister of State Dr. Jitendra Singh unaduna Manipur miyam na hujik mai kunariba kudong chadaba sing matangda memorandum ama pisinre blockade asna media house inda se plate na chingba wasilakba thau phangdabagi I pau khom chatpada thengnariba kudong chadaba kya marum su pukhatuna khanganki amaranda media ga mari lenaba isugi matangda press housing colony ama Imphal da Sanana Bahonaba Ministry na Mating Pangbinaba Ministry of Information and Broadcasting na journalism da PIB accreditation PB Navasu Taksilanki Union Minister na isu sing si Marila Naba agency amadi ministry da bukatuna khanagani haina thajaba pirak hari ngasi sawrak na midang wadam pung mga makhairom tapa matumda Imphal Police Station ki manung sanba wayang bamlekai da leiba nungtil da phongba pause pandamgi office da sainana saba hand grenade amathamlambadagi police ki bomb export na aswingam yaudana lothokre bomb aduga punna si mada iramba waisinda editors in the people listening sum tara threat ki kudol ni warning haina irami hari thaudo phapam da Imphal West ki SP Herojit laktuna yengsin ki Amaronda KCP MC ni haina claim tawba kulai taiba kangbu amana Imphal da minut kudingi nungtil phongba pause pandam ki office da bomb thamlambaga loinana editors in the anugu chahi listening sum tara threat ki kudol gi haina ki helambagi thongbu All Manipur Working Journalists Union na kanni ganing da phongdokre leba ki oba achauba isu sing da mari suba state ni haina riba media ki office amada bomb thamlamduna editors sing bu ki helamba si pangdabagi thong ni haina lawi hiramasiga mari lenana editor mari pamis na punna sinthaleptuna akanba khongjang sangsinaba sem sare masida lebak miyam na mateng pangbinaba union na appeal tawri UNC na hujik Manipur ki National Highway ani da sathariba economic blockade asina ohellatiba tangdu leita da phibam masigi matangda waruisinama puraknaba sem kiba goodwill mission for peaceful existence ki miyoi humna saba kangbu mangasi UNC ki executive members sing sanapati da unaduna wari sanakre Masigi wari sanaba aduda goodwill mission ki advisor RB Mingting Jalarong Union Assam Manipur Nagaland ki President Amukamai American Banner Mingthauza Lansasu Salgaki bung ahumlom chukna wari sanakiba aduda UNC ki maikidige hojik sathariba economic blockade asna micham myam da awaba pibida si nungaitaba phongdokpaga loinana makoi su myam ki awaba da salgyari UNC na matam chupada Manipur sarkar ga wari sananaba thong launa hangduna lei haiba wafum sing phongdorakhi hari Amaronda UNC na phongdokiba nunggi oba wafum sing matang da Manipur sarkar ga athuba matamda goodwill mission ka phaminaduna khanaragamisu hari Amaronda hujik sathariba UNC ki economic blockade asigi mayokta wakan mifam amati dimlamigi Imphal College meada nasi pangthokre Nauria pakhang lakpa kendra da BJP ki mirep oigedariba Omales na sinduna pangthokiba mifam aduna economic blockade asi condemn tawi athubada UNC na economic blockade handokadabni haiba kholau ki alauki Omales na paliba sarkar asina miyam gi ai fakadaba thabak paikhatpa ngamlaroi khallabadi miyam da sengna kangan bio haiki masi paliba kangge sarkar asina pagi divarim amadi dealing practice tawdana leibase yam laibak thibani prajagi khandaba masigi congress sarkar moren ground ra tham thadokyu apai blockade abasi supreme court amadi high court na aina yade haidana atumba thimba leina leina ngasi blockade ase hangdoktuna thambase manungda karamba aronbe agenda lebagi abse apai prajamiyam na apai khangi Amaronda National Highway sing the sathariba matam kaktaba economic blockade amasung demonetization ki saitheng na Manipur da awaba ma chauna mayoknari phibam sida Manipur ki MLA sung kadai da satkhabage haina CPI Khurai Local Council da thadru pachero lamana hangli miyam gi awaba da chongthoktuna thengnaba gamdrabadi miyam gi mihut oibagi kari kanaribage Congress ka BJP ga hunaduna daita yaudba party amagum buang duna leibina miyambu sawanba natna karisu kanaroi UNC Kauduna aroi buaroi sin purutna singgadabani haina dabi tawri hojik pawi martana atena break ma logis Changi labor solakpadagi producing attaba akcham choktarba tunga chaba yaraktaba khong hama nungayaktaba singidabak amatta ngayaba upaidi Jolip Sire amasung Jolip capsule ro changni sinavyo
Coaching Center, Ghari Makhalaikai, Airport Road, Imphal. Admission open for 4 months complete foundation course, classes 6, 7, 8, 9 and 10. Class commencing from 26 December 2016. Mathematics 4 months complete course, Saranjit from 22nd December 2016. Separate boarding for boys and girls. Band service also available. BSNL Mobile. Roaming chatpada incoming free oiraba amatta ngairaba laibak asigi jingnung manung singda khwaidagi chawba signal coverage lairaba call rate yamna pikpa chopna tagi minute amada paisa kun manga khadana yaraba 339 khadang hapiraga any network da unlimited call tawbiduna wari sabiyu amadi 1 GB data su pangbiyu. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Millennium School Sagolban Salam Laikai welcomes you all to a world of education where children are taught with love and affection in a playway teaching system with latest technology. Learn, love and liberate. Come and join Millennium School, a paradise for children. Break matuna mayam batara nusari. State Archives ta lay bapalam sing kunai gilanni mang kigadolup ari bapalam sing pukchel sauna archives ta kusnabiu haina art and culture ki commissioner is dilpa apil tokre. Wapam sing asidage horaga thasi tang kun samathui fau chathagadaba kun chatre suba archives week kam record exhibition hodopuri tharumda phongdokibane. Kasam pataleba State Archives Complex the Pangthoki Bathormaduda Patna Sri R.K. Zalji Manipur University ki College Development Council ki Hanagi Director Y. Mahendra Surgaki Record Kusnar Kiba Donor Mapan Kangatuna Kaikum Utpagaloina exhibition su Handoki Sarugakiba R.K. Zaljina Manipur Gimiam Lyric Pavagi Henabi Watna Labor Si Nuaiti Archives the Labor Polamsing Asi research work mati ate hiram kyada sangdaba yadaba polamsne masibu ningthina ngaksen mahaibasi aikoi ithawni haiki Commissioner Dilipna history haibasi factor chena ba yadaba subject amani hojiki matamda archives ki maruibasing hengalagli haina miyamna khangnarbani yumda laiba atang ba polam kya mafam chana liduna thamba mati kana khangdana mangkigadabadagi saruk kunai gilam oihuna ba archives ta kusinabiu maduna tungi mirolda kana bapibata natana kunai asigi hawrakliba amadi pari puri gi liglam thibada mating oigani haike angang unarba matungda sahi amarom leramlaga hawat kangkhatuna chatpa ngamdrabi sagolban khamnam lerakta leibi khamnam ongbi aruna kawi sahi ngampu tarek khatangai nupi ma pasoi kendra social upliftment organization na wheelchair ama nasi mating pikre Baca hum thanam laba matungda mapuro da laikidre sahi kunrom surba macha napa ahalna su nomduna imung puri nasi pasui kendra social upliftment organization ki maikedi wheelchair piba aduda organization ki chief petrol bizo yauna atai miyo kyana surga ki arunana mahaki awabada mating pangbibigi damak pasui kendra social upliftment bu thagap phungduki kari kumba mata ai government site tagi phangde jing phangde jing nung kari kara amata phangde bifada su phangde amata phangba laite adu ai yang wa ane le chapi sina talaga sai oi lai mangamte ai warongi ita dingje untuk maka ai sigo da mane lai mangamda na yakse Ipabi join lagi, mati bang bibi saya iya haram bandara ya, yang haram saya maafsu, manggolo itu no. Mayra pai binupi mana phongtor pada arunage anaba asigi de mangasi fawba sarkar gi maike degi mateng amata phangri haike laita laira singi mateng bangduna lakpagi manungsana pasoi kendra social upliftment organization na arunada wheelchair CP bani haina organization gi chief petrol bizoina phongdorage Manipur government na amadi social welfare ki department na asukuina sahi tara sukna mapuro ba kaina garba laigidaba matungda sahi ohum sukna phamungda taraga lengba kemta yadana laibase masi posima Manipurda awana ana yek laiba sidi neglect tobigano masidi Manipurda danate India government na sumba kaya ama sumba laita laira
bagi amadi widows ki piba ya scheme dadi misang mikhai naidana pasoi kendra da ngasi social welfare ki department na sab sana mayak sengna tawbiu Election Code of Conduct laktinge ki mangoinana assembly ki akhanaba session kauduna yellow kananaba exam gadabani haina Socialist Student Union of Manipur na dabi tori akhanaba session sta hozik matam kaktana chathariba economic blockade aina yadaba loop amani haina UNC belau thoknaba khanagadabani January ani phawgi manungda akhanaba session kaudrabadi mathandu namitagi mairoi loop asna miyam galoinana democratic oiba khongjang sansilagani hairi Akam Pata Laiba 9.Pm the Sindana Namit whom took Mr. Tagaba solar energy matanga awareness amadi training program Nasi Pang Tokre. Tarmadu the Master Director T.S. Surendranath, Nalit Ki Executive Director T.S. Pameso, JERC Manipur Amadi Mizoramgi, former Chairman and Siam Sundar Amadi Manira Dagi Director L. Manglenam Sargyaki. Namit whom took Mr. Tagaba training program Asida Mahiru Kuntrana Sargyari. Maniradagi Director L. Manglenna, Prithibida Laiba Energy Manunda Power Energy Asina, Luibana Idaba Energy Makalama Oiri, Power Energy Natana Ate Energy Sindi, Nuiba Equina, Season Naba, Haman Kibana, no Manomagitang, Nem Taragri, Nuiba Equina, Energy Asibo, Mapam Matam Chana, Season Nabatangai for the Haiki. Why Biharina Iba, Sendong Lena Sandoi Matanga Ladic among us Sanjon Tong the Liba, Veterinary Officer, Joint Director, CS Nandakisor na Phone Cray. Ladic Asina, farmers in the scientific Amasung Matamasigi, technology season Aduna Cell to give them forgot Hangani Haiki. Farmers in the Akanga Singi Mating, Lobagi Mataka, Ladic Asina Suschauna, Mating Oigani Haibawafunsu, Punduki. Manipur University Student Union ke Mikhal December ki tang kun ni pan the sway na pangtu haina Manipur University ke Mairo Singna wakan mithun chatakre Mikhal laibana maram oiduna exam ye thok yaukre tang kunda matam leplam da ki December ki tang kun ni pan na pangtu kan haina lebriba sigi chap chapa thorang amata hurje makatana Mikhal ye thok badi exam matam hena chon thar kadaba na Mairo Sing yanglaga Mikhal ye thok piganu hari lawkhriba koi date 28 coming 28 da koi boat se matam lepigre authority singna masidagi makhata ne ithok piganu ithok pe yaroi masini ithok agadi khoi gi academic ki careers yama magani haibasima ai thamjaningi Amaromda Manipur University Student Union ke Mikhal asi thas ki tang kun ni pan da pangthukani hairibasi hauzik oidiba curfew one Christmas ki amasung New Year gi yanglaga yethokna chumgani haina desam keso musu ems ansam amasung achum gi apunba cherola mana phongdoragli festival gi manung oibana tribal Mahiru Singh University karakpagi chang name lingeda Mikhal pangthoka asina hena phajadaba atmosphere ama university campus da thokangani hibamasida Mikhal pangthoklabadi Mikhal asi boycott tawbaga loinana musu gi tungda paikhalakadaba thabak thorum kudimak boycott tawgari hari Amaranda Manipur University Authority na December ki tang kun ni pan da musu gi Mikhal soidana pangthok na pasu MSU MSF KSA MSU suki apunba Joint Student Coordinating Committee na phongdorage Mikhal pangthok na bokona rakpada kanaguma singa aid apun pibigano Mikhal asigi committee gi news sinda kanaguma na haktheng na natrugana na koina na aki akhang pokhan bagi thabak chathabigano authority na su masana lawkiba warep singa du thabak oina onthokuna December ki tang kun ni pan da Mikhal pangthok yo hade SSA ki Center Makada Oinam Kendra ki Manung Nauna Saba Kaino Thongthak Government Primary School amadi Nasau Pokpi Government Upper Primary School ki building MLA Dr. I Bolbina Sangakre Tharmaduda ZEO John 4KS Yaima DPM Bisnupur Saita Jesu Surgaki MLA Dr. I Bolbina Sarkar ki school sinda Mahiroi Singh tambagi chang hantaragi basi oja singa ningtina takpi tambibagi chang wat patigini School building Fajana Sarabasu, Mahirui Laitrabadi Kanade, Maramasina, Mama Mapa Amadi Laka News in Sarkar School, Mahirui Tabiduna, Mapung Pan Binava Apil Toke. MLA Local Area Development Fundagi Nauna Saba, Kaidiam Leka, Young Development Club Kisanglen Nasi, MLA Lukoina Sangakre. Lukoina, Tormaduga Marilena Fongo Kibada, UNC Satari Economic Blockade, a Sigmahuta Atopa Kongjanama, Sansin Biu Haike. Nambol Kendra ki MLA N Local na Mahaki Local Area Development Fund ki Nauna Saba Lema Popam Awang Leka ki Community Hall Miyam da Kusinakre Tormatuda Lema Popam
खुफम ग्राम पंचायत की प्रधान यावना तोंगान तोंगान बा मियोय कियाना सौगाखी MLA लोकेना मतम सांगना सथरगलिबा ब्लॉकेट लोसनबा भारत सरकार ना तौरगलिबा थौरांग असि तौनिंगना तौरपनते मणिपुर की सिविल सोसाइटी ऑर्गेनाइजेशन इमाइबलसना हौरगलिबा इहु असि अयोबी थाग यौरगलगनी खंगलपदगी कोना मिटेंग चंगलपनी हाइके हेडक्वार्टर आईजे असम राइफल स्वाट की मीटिंग मखादा कुंतरुक सुब सेक्टर की मरी सुब असम रेजिमेंट ना चांदेल डिस्ट्रिक्ट की हेल्थ डिपार्टमेंट के खुसनदना केंगजोय सब डिवीजन की बनुंग हंजन बखुल तरेता हेल्थ कैंप निमित मरी नि पांगथोक्रे कैंप सिंग असिदा मियोय लिसिंग मचनी मरफुद्रा निथुई लाइंग बगलोइना मलेरिया अमसुंग डेंगू हेपेटाइटिस की ब्लड सैंपल सु लौकी सकनाइरबा थिएटर की गुरु कॉन्स्टांटिन स्टानी ब्लास्की की selected works की BK Wahengbamna Manipuri Law Handokpa Stani Slavaski Kangalaba Warin Singhaina Mingtuanba Lairik Ama Wangoi Dramatic Union Hall the Theatre Center Manipur की President Nava Warepana Fongkre Andro Kendra की minorities Singidamata Central Government Multi Sectorial Development Program की Makada Thadarapa Yamava Senpam Local MLA na Lana Sizin Nakre Haina Minority Morcha BJP Manipur Pradesh की General Secretary Mustan Samelna Maral Siri. BJP office the Pangpo की Bapau की Bipuma Madamag program की Makara Fanasi Maru in Sada Kunmanga Muslims in the Tav areas in the season Nagadabani Haina guideline the Piri Madamaduna Andro की minority of the Muslims in the Mikal की Court of Conduct among the Fansingasi Kusum Nadrabadi RTI Digi Fangbache Sang Sing Center की Madile Nabas in the Tabagi Matakta Angio Eva Mating Lorgani Haiki Andro Kendra की sitting MLA TI Syam Kumarna Bharat Central Government dagi thadarakpa MSTP gi fund punamak Andro Kendra gi fund punamak magi furit khawda hapchin khre Minority Morcha na RTI ek ki article gi makhada Central Government da wakatuna amadi mari lenaba Central Government gi department sing da kuthang da wakatuna legal oiba punishment soidana sitting MLA Andro sida phangangani Maitei Youth for Human Rights Organization of Assam की मखार सेम के बजे सिगे मिपमना दिसंबर के तंग कुंद नागालैंड की गाड़ी सिंह असम एरिया दा ब्लॉकेट चटगनी हाइना लेबलम दा दुमतम खरगे ओइना हंदोगले हारी नागा स्टूडेंट फेडरेशन मणिपुर की पैसेंजर गाड़ी सिंह दा अथिंग बथमलंबा अदु ngरang हंदोकिबा अमदे security escort के लोइना साना थंगम पोलम सिंह सिलचरोम दे मणिपुर दा पुरखिबा सिंग येंगलगा खोंजंग नसी कोमथोकपनि हारी हौजिक अटेम ब्रेक मा मुखना लोबिसे Hey, sweet dreams, hey, hey, hey. Sweet dreams in every way, full of love, joy and more, and love, 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 love. Hey, hey. Sweet dreams, loungewear for the family. Pain relief oil में खांग लावा ओक सिक्पा तांग सिक्पा फूना बिसिंग बदा सिनवा यारबा लिपसा गुप्त पुथुक सपा औजा The New Life Public School, All Palace Road, Kanchipur. Admission open for session 2017. Free admission for new students of class pre-nursery to class 3. Free 50% admission fee for all students of class nursery to class 3 and new students of class 4 to class 10 per sem. A student always free for every 3 students of the same parent. School bags are also given free to the newcomer students. Temple of Learning School na chahi tara mapung pharakpagi harau tayamba phongdorappaga iroinana mahiroi singda kudul khara tamjari. Pre-nursery, nursery, KG Middle Cell Luxury. Class 1 dagi 8 amadi 11 gi Middle Cell Sanghai sak Luxury. Class 9, 10 amadi 12 sina Chada Puntra Middle Cell Sajagani. Kudun Saba Singh asi asak number 6 khara thakidi. Khana Wem Lekai Kanchipur da leiba Temple of Learning School counter dagi free da form phangidani. High up in the bright blue sky, spread proudly our school flag fly. We all are heads high, for we work in joy, learn with fun, and grow with dignity. Break matunda bayam batara nuksari
Lamsang Kendra the BJP candidate Wagani Haribake Skanda Mitena Atal Biari Bas by Kumapok Kumonga Marilena Lamsang Kendrick Manungsanba Awang Kuno Luke Kiam Kasikul Amadi Karunga all is pension Amadi Lukravis in defense in Gisampam Yantokre. Imphal West District Oilangasi Namidang Pung Mapandagi Haying Ayupung Marifawa Curfew Lagani Hari Law and Order Nakaba Agency Essential Service Masung accredited media persons in the Comptokani Hari. Hiram Sigamari Lenana District Magistrate in Fall West na Order Ma Tokre. How's Sanabagi Pau Lobis? Sanabagi Pau Fizari. Sweep campaign team na District Election Office in Fall West ka kusana duna ka Samtong Kendra madi Tangmiban Kendra ki marakta exhibition football match na nasi thau ground sana kre mathan se da pangtok duriba Nicolasi free and fair ohenaba awareness ki saru ma oina match si sana kibane February 30 AFC Cup listening sumna tara taret ki preliminary stage oina Bakal FC amadi Bodol FC ke match conduct Taurana bagi dabut sapam Kennedy bu Asian Football Confederation na match official na habakre hari. December kumapan na kumalampak Man Stadium da Meroka FC na Silong Lazong team ani sana gato ba match conduct na ba official mga giming amfana lautokre. Rising Knowledge Club kuyatung na sinduna club asigi ground team tara nitui na group mari thok na khaitok duna tha asigi tang kun mga dagi sa tariba First state level mini bowls for a side football tournament king as Sanakiba, Ahanba Mesta, RKC, Team A, Kuyatong Amadi, Combo, Kangzabi led goal among Sanaduna, Joe Sakre, Anusuba Meski Sanakibada, KGC Kuraina, MUC, Maiba Kulgu, goal Anisnoda, 90 Nongsupana Sagol Kangzai Loop, Langzing Asobana Sinduna Langzing Asoba Sports Complex, Tim Tarataruna Sagyaduna Tasikitang Kunga Mangadagi, Satariba Marisuba Running Trophy State Level Open Polo Tournament King of Sanaki Mesta, Mairaba Polo Club Kuyatuna, Manipur Police Sports Club Team Cebu, Panzil, Manga Taruk Mangada, Mighty Bakre. Mairaba Polo Club Ki Panzil Singadu, Ranjan Panzil, Anisan Kiba, Amadi Atopa Panzil, Ani Aduna, Romeo, Amadi TS, Nanaunasan Ki. Manipur Police Ki Panzil Sing Aduna, S. Abungchana Panzil Ani, Bebekananda, Viking, Amadi TS, Romeo na Panzil Mamamsan Ki. Manipur Cricket Association sinduna luang samugi luang popa cricket stadium na thasigi tangtara mangadagi pangthokiba Manipur amadi Bihar team gi bilateral series the mai paklaba Manipur team gi sanaroi sinda Manipur Cricket Association gi miyosina trophy piduna puning thukre hauzik makhata ba pau bayaning thujamdagi hangdigani Sajing inat kan balup na sinduna sajing kangjebong football ground da tim taramathoi group ani thok na khaidokuna tha sigi tang kun manga digi sathariba kunipal suba langthapal kendra football tournament ki ngasi sanakiba ahanba match da lisu lilong na LKCC langthapal khawbum goal ahum ani da maithiba pikre lisu lilongi mai papagi goal singadu AR bin Asis amadi Krishna Nandana match ki taramapal suba kuntra tare suba amadi nifu manga suba minute sanduna match asi mai pakhibani maithi orba LKCC langthapal khawbongi goal ani edu akhamna match ki yankhai tare suba amadi yankhai nipal suba minute sankhibani match asida LKCC langthapal khawbongi sanaroi guiding amda center referee na unsporting behavior ki damak yellow card utkhi tournament asigi ani suba match ki sanakibada SYDOL Sajing Chingkhong Lekaina ISWC Langthawal bu gol manga sinoda maithiba pikre CYDOL Sajing Chingkhong Lekai gi mai papagi gol singadu L Pradip na match ki kunithoi suba amadi humpu suba minute gol ani Romeo na match ki kunthama thoi suba amadi yankhai thoi suba minute gol ani sankhi atopa gol aduna N Momo na match ki yankhai pal suba minute chanduna match asi mai pakhi match asi dasu ISWC Langthawal gi sanaroi Birjita center referee na unsporting behavior gi damak yellow card utkhi Sathariba tournament asigi hayinung tilpung amaga minitra mga satpada LKCC Langthapal khawbom amadi SFC Naran Konjin Mayay Lekaiga ahanba match waina sanagani ani suba match nung tilpung ani makhai tabada KALYC Karam amadi MRC Sajing Mainangkhongga sanagani
M Ravi Chandra Trust Kyamgui na sinduna Kyamgui Ideal High School ground da team taramanga na group mari thokna khaidoktuna tha sigi tang kunmari degi chathariba Nepal Suba 11 M Ravi Chandra Memorial Opal Football Tournament ki ngasi sanakhiba ahanba match da RFC khamnam lerakna MSFC Haingangbu goal ahum amada maithiba pikre RFC khamnam leraki mai papagi goal singedu piabungna match ki taramanga suba madi kunmanga suba minute goal ani chankhi atopa goal aduna mairabana match ki kuntha tare suba minute chanduna match asi mai pakhibani maithi oraba MSFC Haingangi amatangarba goal adu nongthangna match ki taruk suba minute chankhi tournament asigi ani suba match ki sanakhibada DCK Kyangwei amadi LLK Karam goal ani chanduna draw satkre DCK Kyangwei gi goal ani du Pradeep Kumar na match ki kunthom ni suba madi kuntra taruk sum minita sankhibani LLK Karam ki goal ani aduna Amarjit na match ki kunithui suba madi kuntra manga suba minita sankhi match asida DCK Kyangwei gi sanaroi Kiran Sitaranjan amadi LLK Karam gi Umakanta da center referee na unsporting behavior ki damak yellow card utkhi CAC sanungna IYDO Yaripong Ningthong Manaibu Maithibu Piduna Nahakpam Apabi Memorial 3rd Division Football League Tournament ki champion oikre Imphal East District Football Association na sinduna Thambanu Sports Complex Poiro Khongjin Kainada team mapan na saruk yaduna satharakiba Nahakpam Apabi Memorial 3rd Division Football League Tournament ngasi loisinkre Satharakiba tournament asigi ngasi aroiba numit ki sanakiba match ta CAC sanungna IYDO Yaripong Ningthong Manaibu goal ani sinoda maithibu piduna tournament asigi champion oikibani CAC sanungi mai papugi goal ani du thanglen mang amadi mamangna match ki mari suba amadi kumma fal suba minute sankhi amaronda association asina sinduna ground asita satharakiba ngangkham boboy memorial 2nd division league football tournament ki ngasi sanakiba aroiba league round match ta ASYC Andro Sanapatna BSU Kairaubu goal ani amada maithiba pikre ASYC Andro Sanapat ki mai papugi goal ani du Y Dorendro amadi CS Rajeshwarna match ki ani suba amadi tara suba minute chanduna match asi mai pakhibani maithi orba BSU Kairaugi amatangaraba goal adu Abdullana match ki 13 suba minute chankhi Team tara thokna gummari thokna khadukuna chatharakhiba Nahakpam Boboi Memorial 2nd Division Football League Tournament ta FC Angthana point kunmathoi phangduna ahanba SWC Khongmanna point 13 phangduna ani suba BSU Kairauna point 13 phangduna ahum suba UDO Haingangna point 12 phangduna mari suba amadi SSC Sektana point 10 phangduna manga suba position takhre Nasino magi inga sagi pau pizuri Ngasigi oikiba aing asagi pauda ICAR Lamphel Patagi phangba paugi matung ina ngasigi khwaidagi sakiba degree Celsius kulumdoi dasmik mapal khwaidagi ingba degree Celsius Nepal dasmik taret nukshitta yauba ising manilgi sang ayukta sada marphutara manga nungthilda sada nifu mapal oiki Ngasigi nong sukhide Aroba damaru bapau amukana pizari Manipurda Kaibung Tanariba si kanana kupan bano haiba miyam punna thungina bamatam moye haina BJP Manipur Pradesh ki wangangoi erbidena hungukre Jiribam da panduna lerakpa pot pupagari chama ngarang akan ba security system horang kalagana purakti badu nasi Imphal lorukre amadi passenger gari kya Imphal sanglakpa yadabadagi Manipur ki wangmada awaba kya mayokna tuna leiri Nasi gonadi ASTV pau patang sila bersih dari main tapi bersih